ꯍꯧꯈꯤꯕ ꯇꯥꯡ 10ꯗꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯥꯛꯁꯤ ꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯂꯤꯕ ꯃꯉꯥꯔꯛ ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯐꯦꯁꯇꯤꯚꯦꯜ ꯍꯧꯗꯣꯛꯄ ꯅꯨꯃꯤꯠꯀꯤ ꯊꯧꯔꯝꯗ ꯀꯣꯚꯔꯦꯖ ꯇꯧꯅꯕꯒꯤꯗꯃꯛꯇ DIPR ꯀꯝꯄ꯭ꯂꯦꯛꯁꯇꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯐꯝꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ MSTꯒꯤ ꯕꯁ ꯑꯃꯗ ꯆꯠꯈꯤꯕ ꯄꯥꯎꯃꯤꯁꯤꯡ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒ꯭ꯋꯥꯜꯇꯥꯕꯤ ꯌꯧꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯖꯥꯠ ꯔꯦꯖꯤꯃꯦꯟꯠꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯆꯠꯂꯤꯕ ꯕꯁ ꯑꯗꯨꯗ ꯊꯥꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯆꯠꯀꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MMWOꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅꯅ ꯖꯥꯠ ꯔꯦꯖꯤꯃꯦꯟꯠꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯁꯥꯁꯟ ꯃꯈꯥꯗ ꯂꯩꯉꯥꯛꯄ ꯑꯣꯏꯕꯅ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯃꯥꯏ ꯑꯅꯤ ꯂꯣꯡꯕꯒꯤ ꯃꯃꯤ ꯑꯗꯨ ꯆꯥꯎꯅ ꯇꯥꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯧꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯃꯤꯌꯥꯝꯅꯗꯤ PR ꯂꯩꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯇꯥꯌꯣꯟꯅꯔꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MMWO ꯍꯦꯗꯀ꯭ꯋꯥꯇꯔꯁꯀꯤ IPR ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯕꯤꯔ ꯏꯐꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯃꯅꯤꯡꯇꯝꯅ ꯆꯠꯄ ꯌꯥꯗꯕ ꯍꯥꯏꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯀꯔꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯉꯁꯤ ꯑꯣꯏꯔꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯗꯥꯏꯇ ꯑꯁꯤ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯗꯨꯅ ꯀꯥꯔꯤꯕ BJPꯒꯤ MLAꯁꯤꯡꯅ ꯇꯦꯛꯆꯥꯛ ꯄꯨꯝꯅꯃꯛ ꯄꯨꯒꯗꯕꯅꯤ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯗꯨꯅ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯑꯊꯨꯕꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯣꯏꯅꯅ ꯉꯔꯥꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯖꯥꯠ ꯔꯦꯖꯤꯃꯦꯟꯠꯀꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯄꯥꯉꯜ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MMWO ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯈꯛ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯈꯪꯖꯤꯟꯕ ꯐꯩ ꯍꯥꯏꯔꯤ